Amana amabu ikai khumnadrabadi kaidonungda saukhatpa amadi santi leiba leibak ama oirakloi haina Chief Minister biren phongdokre hauzik leibak asida hanagumna santi hanjilaknaba amadi warishin ama puraknaba khonabada amadi masing yamzadraba indigenous people singbu tekta kaidana leihannaba khonabada naga ichil inau singya choba thodang lei haina Chief Minister biren haikre wafam singasi ngasi Senapati district ki Paunanamai village ki Sufu 𝗙𝗏𝗡𝗚𝗏𝗡𝗏 ground 𝗙𝗡𝗡𝗏 𝗙𝗢𝗏𝗡𝗏 𝗙𝗏𝗡 𝗙𝗡𝗏 𝟑 Chief Minister na phongdokibani makna chingda leiba chingmi singidamak semgatkiba tongan-tonganba hospital sing kaitel semjinba lambi semba amadi makhatana semga sagalakadawriba sing paladuna ching amasung tampaki mafam singda saukhatpa Manadragadi nungsinaba ngamloi haraduna go to hills haudokibagi maruoiba pandam sing su thamki loinina ngasigi generation namadi tungda lakadoriba generation singidamak khalaga war on drugs haudokibani haiba wafam su mahakna makataraduna panki amasung manipurda haukiba chahigi May 3dagi thoklagliba tangdu leitadraba fibam asi hanagumna ing chikpa santi leiba manipur ama oihannaba honabada senapatigi miyamna angamba maungda mating tawbiyu haina su phongdoki कोई मसीन म्यूचुअल रेस्पेक्ट लेनद्रब अदु ओरगदि कोई पीस पोरपंग गमोय अदुगा पुन्ना मणिपुर चाखोटप मणिपुर मो ओइबंग गमोय हबसि खनबदगी आई गो टू हिल्स हौरकांदा लंबी फत्तब मयाम इंफ्रास्ट्रक्चर हॉस्पिटल की लेरमिबा अवाटपा स्कूल की लेरमिबा अवाटपा कॉलेज की लेरमिबा अवाटपा हेल्थ सर्विस त लेरमिबा अवाटपा मयाम से last 7 years ta ai best level ai with my ministerial colleagues and MLAs ai honoraga landscape change ma tong bo honor kun yeah almost 70-80% mai pai lambi nanang nahan gi Nitin Gadkari gi mayam thengna bi rongani 777 crore ai ukrul dagina technopol taba adagi maram parent road uji almost loiga dore sumai ta guna lambi thongi maram sida rik senapati gi in and around koi uji kano concrete road la ka dore concrete road oiragadi khoi at least 40 years de khoi repairing to gbe paisa thada de be tamilong chatiyo hanagi tamilong du go hujiki tamilong yeng biu hana khongsang dagi na tamilong yongno phonabada it took around 3 to 4 hours which is just within 1 hours to yor lambi phara banina aduna sigi government na khara lokcha rai si kari gno da khoi ainga sai bidu zakhatpa manadradi ekhoi nungsina ba yaro aduga praja amaga ekhoi si self respect leinadradi aina mahele na ai mangai re na chalaga de aduna ekhoi nungsina ba propongam aduna ekhoi mutual respect aduga equal development madudai dai change bane aduna go to hills or matung da go to village haidna amuk hapaka na village to village kari walige khara development mayam doi honabane Amana amabu ikai khumnadrabadi kaidonungda saukhatpa amadi santi leiba leibak ama oirakloi haina Chief Minister biren phongdokre hauzik leibak asida hanagumna santi hanjilaknaba amadi warishin ama puraknaba khonabada amadi masing yamzadraba indigenous people singbu tekta kaidana leihannaba khonabada naga ichil inau singya choba thodang lei haina Chief Minister biren haikre wafam singasi ngasi Senapati district ki Paunanamai village ki Sufu 𝗙𝗏𝗡𝗏𝗏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 
Minister na phongdokibani makna chingda leiba chingmi singidamak semgatkiba tongan-tonganba hospital sing kaitel semjinba lambi semba amadi makhatana semga sagalakadawriba sing paladuna ching amasung tampaki mafam singda saukhatpa Manadragadi nungsinaba ngamloi haraduna go to hills haudokibagi maruoiba pandam sing su thamki loinina ngasigi generation namadi tungda lakadoriba generation singidamak khalaga war on drugs haudokibani haiba wafam su mahakna makataraduna panki amasung manipurda haukiba chahigi me ahumdagi thoklagliba tangdu leitadraba fibam asi hanagumna ing chikpa santi leiba manipur ama oihannaba honabada senapatigi miyamna angamba maungda mating tawbiyu haina su phongdoki कोई मसेन मुचुअल रेस्पेक्ट लेनद्रबा अदु ओरगदि कोई पीस पोरपंग अमोय अदुगा पुन्ना मणिपुर चाखोटप मणिपुर मो ओइबंग अमोय हेबसि खनबदगी आई गो टू हिल्स हौरकांदा लंबी फत्तब मयाम इंफ्रास्ट्रक्चर हॉस्पिटल की लेरमिबा अवाटपा स्कूल की लेरमिबा अवाटपा कॉलेज की लेरमिबा अवाटपा हेल्थ सर्विस त लेरमिबा अवाटपा मयाम सै last 7 years ta I best level I with my ministerial colleagues and MLAs I honoraga landscape change ma tong bo honor kun yeah almost 70-80% mai pai lambi nanang nahan gi Nitin Gadkari gi mayam thengna birong ne 777 crore koi ukrul dagina technopol taba
adagi maram peren road huji almost loigadore sumai ta guna lambi thongi maram sida dik senapati gi in and around koi huji kano concrete road lakadore concrete road oiraga dia khoi at least 40 years dia khoi repairing to gabe paisa thada dabe tamilong chapiu hana gi tamilong du huji ki tamilong yeng biu hana khongsang dagi na tamilong yongno khona bada it took around 3 to 4 hours which is just within 45 1 hours to yor lambi phara banina aduna sigi government na khara lokha rai si kari gno khoi ai nga sai bdo zakhot pa manadradi ekhoi nungsi na ba yaro aduga praja amaga amaga ekhoi si self respect dai nadradi ai ne mahele na ai mangai re na chalaga de aduna ekhoi nungsi na ba propongam aduna ekhoi mutual respect aduga equal development madudai dai change bane aduna go to hills or matung da go to village haidna amuk hapaka na village to village kari kari wali ge khara development mayam doi hona bane